Akasbani Imphal, Ketvamayum Chitrabhanu na pau pazari, ahan bada maru iba pau. Kendra Shipping and Water Waste Mantri Sarvananda Sonowal na hairi, Raja ki BJP na lusing ba sarkar na miyam aning ba apambatungan bangamle. Manipur COVID-19 na nava farapaki chang chada marfuda nipan dasmik ama yaure amasung Maharashtra dangarang COVID-19 anova variant Omicron ki case ama thengnare. Leibasna COVID vaccine dose koti cham yankai yong na kap na nabu honoring ay cherek asida anok corona variant symptomatic le haribisina amuka sunung nang bapu hale peba masida ekoina tabi riba miyamda hek yaba makai athuba matamda vaccine dose su na kap thopina ba amasung atoba miyoising vaccine kapada mateng pangbina ba apil tokjari laisit asida gi ngak thongna ba achamba thong ahum asi inbiu face mask upiu futaruki social distancing thambiu mai mit amadi kutsa seng na hamdok piu COVID-19 ga mari lena ba ipausing da National Helpline Number Singna 011239788046 amasung 1075 ta aduga Manipuri Helpline Number na 0385241166 amasung 1800345381 ta phone tobiyu Housing mapungoy ba pau Kendra Shipping and Water Waste Mantri Sarvananda Sonowal hairi matang chegi angan basaruk ta pangto ko doriba Raja Vidhan Sabha mikhalda BJP na chawna mai pakani amasung sarkar paigani Ngarang Bisnupur Jila gi Sendra da Loktak Development Authority na sinduna pangtokiba mahakpu okpagi tharom da wafamasi Sri Sonowal na phongdokibani mahang na hai Mukhyamantri Nongthombam Birena Luchingba Sarkar asina Raja asigi miyamgi apamba sing tungan bangamle maram aduna BJP Sarkar amuk hana halakigani haibigi thazaba Sri Sonowal na phongdokhi Sri Sonowal numinini ki khongchat tangarang Imphal da thunglakibani Sri Sonowal ngasi Lamphel pata leba Indian Medical Association ki holda pangtokodaba tharom da sar yagani tungda pawmi singa unagani Water Resource amasung Youth Affairs and Sports Mantri led par hokyum na hairi chokot pa haibasi ekoi masel ga marakta niyam chumna amadi afaba maikaida changdam na bata da oithokpa ngamgani mang na hai ekoi masal kanada na hunbegi muhutta samaj asida mayok nariba tongan tongamba samasya sing punna thingnaminagadabani Chenapol Zila gi Aimol tambak tangarang Aimol Students Union gi kuntramanga sobe annual sports match lotion bigi thoromda wafamasi Sri led pawn phungdokibani mang na hai Aimor Kulendegina Palel Bazar Fawbigi Lambi Samzimbigi Tabak Haure Atuba Matam da Lushina Bapandam Tamli Lakliba Manipur Vidhan Sabha Mikhal Giang Laga COVID-19 ga Marilena ba Tabak Thorom se ningtine Yingshin ba Sel Tingna na polling personnel sing lying ba Amadi Rapid Response Team gi Matangda Razdata gi workshop amangarang CEO Office ta Pangtokre Thorom adu da additional CEO N Prabina Lakadir ba Mikhal gi Tabak Thorom sing da COVID-19 gi chanang kanung singa na chapina ba apil tawri Imphal West Zila gi Vidhan Sabha Kendra Tarahumdo gi Section Officer amadi Section Police Officer sing da EVM amadi VVPAT gi matang da ningtina vahafta na bigi thorum amangarang sangai progdi leba Giving Tree Resort ta pangthokre EVM amadi VVPAT sin bigi matang da sakhang laba jati amasung rajya thake rasni dol singi mihu singi training program amangarang Lamphel pata leba CEO Office ta pangthokre maduda INC BJP NCP NPF LJP gi mihu sing saruk yakhi Bisnupur Zila gi FPS agency na electronic point of sale sin nabing matang da nomag eba bhaptan bigi thorum amangarang Bisnupur Zila gi DC office complex ta pangtokre thorum adu da saru yakiba jila adu gi deputy commissioner Yunam Ranjan hai FPS agency na electronic point of sale ningthina sin na ba hairabadi makhugi thabak thorum sin na mai pahanduna miyam de hen khudong chaba pibangam lagani Manipur haukiba pungkumida COVID ki anoba case kuntramatoi thainaki masig manungda Imphal West gi taramanga amasung Imphal East gi tara yauri Raja gi COVID-19 command control room dangarang thokiba cherol amana hai haukiba pungkumida Imphal East gi COVID positive oiba mi emasi ki bulonena lena asegi si ki bimi gi masing lising machamapal marfumato shure COVID ki anaba mi kuntramari nava faduna discharge stoki bulonena Raja sta COVID-19 digi nava farapiki changcha da marfudra nipan dasmik ama hum yaure housing active cat chahum hum puni toy lairi Tabiriba Pausi Akasvani Imphal Legini Maharashtra dangarang COVID-19 anova variant Omicron gi case amatingeri
miu esi mamang thagi kunmarida Dubai faraga South Africa gi Cape Town degi lakhibani raise gi haksel bibang thokpa chirol aman hai harbi miu esi COVID-19 gi vaccine dose amatta fawba kaptriba miuini mahaka Delhi degi Mumbai tamna flight number da tongminer kiba atopa passenger kunmanga di COVID-19 test tobada negative oi hari mara asida uparashtrapati M Venkaiah Naidu na coronavirus ke anauba strain ama sadorliba asida miyamna mi paidana laisit asiloidiba fawba COVID-19 gi chana kangnosin checkshin nangang na chapina ba apil tawri mipum khudimang na atuba matamda vaccine dose na kapina basu mahangna hairi leba asida hoji fawba COVID-19 की वैक्सीन डोज कोटी चामकुन तरेट लाख यांखै मंगा हेना काख्रे हौकिबा पुम कुमिदा वैक्सीन डोज लाख हुमुद्रा हुमदोय लिसिंग हुमफु हुमदोय हेना काख्रे हारिबा मतम असे मियो लिसिंग निपान चामल मफुद्रा लेना अस्तेगी नाबा फकिबग लोनेना नाबा फबगी चांग चादा मफुद्रा निपान दशमिक अहुम मंगा ओइरी नौना मियो लिसिंग निपान चाटु सुन अहुम पॉजिटिव ओइबे थेंगनखि केंद्र की हक्सल मंत्री मनसुख मंडाबिया ने हाय हर घर दस्ते कैंपेन मपुंग फाना चथरी प्रधानमंत्री नरेंद्र मोदी की लमसी मखादा लेबा असिदा वैक्सीन कापुगी थबक खुमंग यांगना चंगसिल्ली रशिया के राष्ट्रपति व्लादिमीर पुतिन को मातुशुब इंडिया रशिया एनुअल समिट याउनबगी दम हे न्यू दिल्ली द थुंगलगनी प्रधानमंत्री नरेंद्र मोदी न पुन्ना सरुक यामिनागदब मेफमसदा लेबा अनेगे मरी हेना चेसिनबिंग मतंग द खनगनी मेफमसदा लमलम नमदंगी ओइबा अमसुंग मालेंग ओइबा हिरम कया द खननेनगनी मेफमसदा मपान थरम मंत्री डॉक्टर एस जयशंकर अमसुंग नाक्सल मंत्री राजनाथ सिंह सरुक यागनी केंद्र के गृह मंत्री अमित शाह नुमिन इनी की राजस्थान खोंगचत ngarang जसलम द थुंखरे श्री अमित शाह ना भारत पाकिस्तान ngखै द चतुना मफम द ओरिबा सिक्योरिटी फिल्म सिंगिंग शिंखी अंतर्जातीय ngखै द बीएसएफ पर्सनल सिंग चथरिबा पेट्रोलिंग सुश्री शाह ने यिंग सिंखी बीएसएफ के पर्सनल सिंगा रोहिस्तक पोस्ट उनदुना मखोइगा अहिंग लेमिनखी ngasi ayuk pangthokadaba BSF ki yang khaitire suba raising day thoram industry ra saruk yagani maduki tungda rajya ki BJP na sinba thoram industry sahana wangangani Manipur ngasi phongba pauche singi maru iba paugi dama hojik Maibam Dwijamani lere Dwijamani Thagastari Chitrabhanu Manipur gi Loktak Patpu Malemgi tourist destination oina samgatpada center na pangba yaba mateng pangani haiba BJP natana Manipur kangadaba atopa rajniti dol leiti haiba amasung Manipur University of Culture bu Central University onkhatna honabada center gi positive response phangle haiba pauna Manipur da ngasi phongba paw se singki maruiba paw ina phongnari Manipur ki Loktak Patpu Malem Thaki tourist destination oina samgatpada center na pangba yaba mateng pangani haiba Waterways and Shipping Minister Sarbanan Sonowal na phongdoke bo wafam Imphal Free Press ta ahan ba headline tawduna phongli Pawasi Isel Express ta su ahan ba headline tawri Manipur kangadaba party di BJP khaktani haiba Chief Minister gi wafam Sangai Express Manipuri amasung pause asimaki English edition da ahan ba headline tawduna phongli Pistoki solution mayam lakadabana Manipur gi oinadi lakadoriba mikal si yamna aruba tangkakni solution sing Shillong da tawgadabana te Delhi da natraga Manipur da tawgadabani haiba Chief Minister na phongdoke ba wafam naharol gi thodang da ahan ba headline tawduna phongli Sungsinnaba sarkar satminabada khutong sadaba kaya thengnei haiba pau People's Chronicle da ahan ba headline tawri Manipuri University of Culture bu Central University ki thak da pukhanaba center na positive response perakle haiba Rajya Sabha ki MP Maharaj Sanajau bole sembana phongdoki ba wafam pongna phamda ahan ba headline tawri Mikhal da mathau tawgadaba sing COVID tagi ngakthokna ba thaurangi khanakre pung kunmari da miyoi kunthra mathoi positive oire amana laikhidre haiba paw irei bakta ahan ba headline tawri Gari atongmal lepkhidaba sahi tarahumdoi mapung phare driver association na lepa gari atongmal piba ngamdabadagi mahiroi sing mahi tamba sanadre haiba pawama sanale bakta ahan ba headline tawri Laibak kunthani panda Omicron gi casing thangdare India da thangnaba Omicron gi case ahum sure haiba paw hialan pawda ahan ba headline tawri pawasi puna phamdana ani suba headline tawduna phongli Congress ki mifam yawi haina BJP ki worker singna saksang de gas mulaga pukre haiba pawama naharol ki thodangda ani suba headline tawri Rajya Sarkar ne February kunbu restricted holiday lauthopagi damak CM Biren bu thagat kre haiba pawuma Surasanpur da phongba Mesona tharda ahan ba headline tawri Sangai Court area da games and sports meet lising ani kun mathoi loisin khibagi thoram pangthokre haiba paw Zogam today da phongli Chitrabhanu
Thagachari Dwijamani Loshilakpada COVID-19 ni ngakthonova vaccine kapa face mask uppa phutaruk lamna leba khutsa amadi mai miterutana thamba haiba achamba thong singa na chatpinaba amukana ni singjari aroibada maroiba pa amukhana Kendra gi Shipping and Waterways Mantri Sarvanendra Sonowal hairi Raizagi BJP ne luchingba sarkar na miyangi aningba apama thungan bangamle Manipur COVID-19 na nava farakpagi changchada marfudra nipan dasmik ama ahum yaure amasung Maharashtra dangarang COVID-19 anova variant Omicron gi case ama thengnere pawri jare